BJP Manipur Pradesh की कोर कमिटी की मिहित कांगबु अमना इंडो म्यांमा अनिगी सही नरिबा बॉर्डर सतन यंगसलुबदा मणिपुर की ओइबम थोपा ट्रेडिशनल बाउंड्री लाइन मेंटेन तौरमद्रे हाइरे मणिपुर यूनिवर्सिटी की असिस्टेंट डायरेक्टर की स्पोर्ट्स की ऑफिस ngarang नुमिदांग सखंगदब सेंग नमई थादोलमने मुता मुसोमदि मुसाना अकन मवंगदा यानिदब फोंगदरकले अमसुंग तोंगान तोंगान मकालुप कयाना सर यादुना येलोमी कन्नबगी इहौदा लेखिद्रबा मियामगी लमजिंग मैरा सापम रॉबिन हुड की लेखिदबगी अहुमलक सुब कोमोन थोरम पांगथोखरे मैं खुरमजरी अदम नेमिरिबसे इंपैक्ट न्यूज नि आई तकलमम श्याम कनन हाउजे पुंगजा सिफावगी मरबा पावसिंग मियाम द पिजरी BJP Manipur Pradesh की को कमिटी की मिहित कांगबु अमन ngarang इंडो म्यांमा अनिगी सैनरिबा बॉर्डर सतन यंगसलुबदा मणिपुर की ओइफम थोकपा ट्रेडिशनल बाउंड्री लाइन मेंटेन तौरमद्रे हाइरे लोइनना पार्टी की थाकता प्राइम मिनिस्टर नरेंद्र मोदी अमसुंग यूनियन होम मिनिस्टर राजनाथ ट्रेडिशनल बाउंड्री मेंटेन तौबिनबा वाफम अथुबदा खंगलकनी हाइना BJP Manipur Pradesh की माइकैदगी थमलकले हिरमसकी मतंग BJP ऑफिस पाउमिसिंग उनबमदा BJP Manipur Pradesh की हानगी प्रेसिडेंट M बोरोन हाई इंडो म्यांमा अनिगी मरक्ता ngamkhaygi sayyanaba leire haina miyamna wafam kaya ngangnadiba asigi matangda tangai fadana sabsaba report ama khangnanaba masam yauna party gi hanagi president Santikoma Sarma Dr. Bobabu Vice President Zotin Waikom General Secretary Administration K Sarakoma Yubamosa gi mihut kamu sing yauna punna miyoi humdra humdoina ngamkhayda satuni yengselure खोंगसनदुदा क्वाथा विलेज की खुंजा सिंगा वारी सानदुना खुंजा सिंगी ओइबा वाफम कयासु तारकी हाइरी खुंजा सिंगादुना फोंगदोरबगी मतुंग इना सही कयागी ममांगदगी मनपुर लैंगाक नंगमखैगी सेनरिबा असिगी मतंगदा लुमना लौबिदि हाइना पेनदब वाफम कयासु थमलकी हाइरी लोइनना खुंजा सिंगना फोंगदोरब वाफम सिंग अमसुंग मणिपुरगी ngamkhैदा लैबा खुंजा सिंग अदुगी लाइफमलेन अमगी फिराल म्यांमाना लौथोकिबगी खुदम सांगदम फंगबदगी ट्रेडिशनल बाउंड्री लाइन मेंटेन तौद्री हाइबा खंगमंगमनि हाइरी बर्मागी नेन हाइरी से मसी कया यामना चंगजलाबनो हाइबसे कोइजु हाइबं ngamdre अदुग ममांगदि सुमाइतोन लेरमदे मो याम चंगजलखरे अदुग सोमदना नाकल लमरोमदना सोमगिसिसु हानदि अखोइ मणिपुरगी लम ओरमबनि अदुबु चही 10 मुकी ममांगदगी बर्माना चंगजले यारगा रबर पाम्बी थाजनदना हौजिक रबर पाम्बी मयाम अमा उब फंगिसिनेना मोय हाय अदुना मेगमोहन लाइन की वाफम जिम लेते अदगी ट्रेडिशनल बॉर्डर लाइन जिम लेते मसी तसेंगबदी मसीदी लाइफम थोकप्राइन खल्ले पाउमिसिंग उनाबादुदा BJP की मीडिया कोऑर्डिनेटर सिदानंदन हाई मणिपुर लेंगा की ओइना रेवेन्यू मिनिस्टर कराम श्याम सियामिन बहाई पावर डेलीगेशन टीम अमना बॉर्डर फिलर इशू असिगी मतंगदा स्पॉट इंक्वायरी अमा सलुबदा क्वाथागी खुंजा सिंग अमसुंग मिनिस्टर अनि की मरक्ता पेंदा वाफम कया थोकिबा अदुगी मतंगदसु BJP की मिट कांगबु अदुगा खुंजा सिंग पाउ फाउदुनदुना खुंजा सिंग की मरक्ता लेरंबा नुंगाइतबा अदु मखातान लेतनबा ममुत्ताना खंगलमखी BJP की कांगबु अदुना इम्फाल हेक थुंगलबगा खोंगसत अदुदा मखोइना थेंगनरकपा रिपोर्ट सिंग से मिनिस्टर नोंगथोमा बिरेन अमसुंग पार्टी की प्रेसिडेंट KSS बाबानंददा खंगनख्रे हाइना सफोंगदोखे लोइनना ngamkhaygi warusin पुरकबदा ट्रेडिशनल बाउंड्री लाइन हाना खंगदोपा मथौ ताई हाइनासु फोंगदोरपगा लोइनना ट्रेडिशनल बाउंड्री लाइन मेंटेन तौबिनबा पार्लियामेंट मिफामदा रिपोर्ट असिमक पुथोकनबा थौरांग पाइखले हाइनासु मखाताना फोंगदोखे हयेंग फाउगी मनुंगदा कोई जिप रिपोर्ट सेम साबा लोइरे कोई कुत्ता लेरे रिपोर्ट से कोई पार्टी की ओइना यहोलगनी माना कोई प्राइम मिनिस्टर ऑफिस होम मिनिस्टर ऑफिस लोइना कोई मणिपुर सरकार की चीफ मिनिस्टर सु कोई ngarang wari sabadुगी मथक्ता आइबो ओइनासु रिपोर्ट से कोई पिसलगनी अथु मतमदा थबक पाइखतलगा मागी मरी लेनरेबा मिनिस्ट्री एक्सटर्नल अफेयर्स अमदी होम अफेयर्स अनिमक कोई कंसर्न तौबिरगा लेरिबा प्रॉब्लम असी अथु मतमदा मदुगी सोल्यूशन अमा पुबिरकनबा हाइदना अखोई मदुगी हाइफम थोकपा मदुगी थमफम थोको वाफम असी अखोई मदुगी प्रिपरेशन तौब लोइरे नोंगजुगी मिफम पार्लियामेंट राज्य सभा की अखोई नहानसु अखोई हाइरे बॉर्डर की वाफम पुथोकनी हाइदना अखोई ngarang चलुरिबा रिपोर्ट असीमक भारतीय जनता पार्टी की कोर कमिटी की मियोय अहुम यावबा वाइस प्रेसिडेंट अनि यावबा तुई काई खुमनजरिबा जनरल सेक्रेटरी सर जावन चलिरिबा रिपोर्ट असीमक अखोई पार्लियामेंट दा मसी अखोई पुथोकनबगी दमक्ता मदुगी थौरांगसु अखोई लोइरे
Nakalamoromda India Langakna, Lalo Batak Nanabahonabada, Myanmar Moithem Taudan Manipur Lam Pitok Lehaina, Communist Party of India, CPM Manipur State Council na Maral Circle, Lunina. India Madi Manipur Langakna, Tausada Vadagi, Manipur Lam Mangoni Hinasu, Maral Sibuwa from Fongdorkle. Irawad Baban the promising Unaba the political party as State Secretary Lystam Sotin Komana, Kwatha Kunauda, Yung Sileba Border Pilanaba Marfumatoi Asigi Matangda, Manipur Langaki. High Power Committee Siamins Oriba Revenue Minister Shyamna Yunglam Liban Nungbi Adu Say Kuntrani Pugi Mamangda Yungbo Oirangani Haina Fongdoki Buwafam Condemn Tawi Madam Sada Buwafam Fongdo Laga Kwatagi Kunza Singda Tainari Buwangang Ngang Liba Minister da Sengdok Pom Toi Hairi High Power Committee Border Pillar Yingsen Kongset Adu Peningai Oide Manipur Gingam Kaidi Assam Rifles Nangakpanate Kwatha Kunza Sing Nangakpani Center of the Manipur Langak na Manipur Ngak na Nabahonade, Pakistan Amadi, Chinaga Tainaba, Mafam Karada Lamasit Amagi, Say Naba Labadi, India Langak na, Lan Fauba Taunaba Sem Saduna, Lumna Lawi, Adabu, Manipuri Oinadi, Tausada Topana, Menman Lam Lausin Bani Hairi. CPI Oinadi, Manipurgi Ngam Kai Biari Haiba, Kongpam Hongdana, Lamdamasigi, CSO Amasung Mahiru Singalunana, Akan Bakongzang Sangsinaba Sem Sari Haiki. Myanmar se masigi naksanana mari madu thamnaba yam kanna honari bharotna makhan kya gi resourcing longlo honari adugo loinana Myanmar da leriba lalobu sing taktorakna honabada Myanmar sarkar bu themna honari masipuna maksigi khudong sab lor kanda akhoi gi lam kilometer kya mangi bada bharo sarkar na karim ta thoi da mali communist party na koi center da koi khangan gare lai bada ki bharot ki parliament ta koi amne tina bukot kani state asida akhoi lam mangbu yofum lai bese masi chap chana thengna bugi damakta atai civil society sing political party sing mayam akhoi punna punmina dana akhoi chap chana fight tawna bugi choba madugi thabak Manipur University Teachers Association Muta, Manipur University Students Union Muswam Manipur University Staff Association Musa Nangarang. Minister Banglo Mamangda Police na Kolai Paida Mahiri Kongjang Singda Aher Melisat Satkiba Loinana, Manipur University Indo Stadium Bo, Masakang the Bami Karana Mai Taramba, Tautuk Singbo, Kanna Yanda Fondor Kre. Democratic Oiba Manipur University Community Kongjangbo, Mingsati and Nabamongda, Manipur University Indo Stadium Mai Taduk Lamba Taudok Asi, Tidok Naba, State Administrative Missionary Sing Sijinabu Haina, Mutagi spokesperson, Professor Devanandan Tauzam na Apil Taurakli. Manipur University campus the Labor Mutagi office the Palmis Munabamada Association Asig spokesperson Professor Devanandan Tauzam na Hai Ngarang Tokiba Taudok Animak Yamalabak Tibani Lunana Taudok Animak Muta Musa Musuna Akan Mamong the Condemn Tawi College Mahiroyamadi Musugi members sing na Hauzik Haidok Tana Ladiba Taruk Sub semester exam result Haidu Haiduna Sangsin Bakongjangbo Police personnel sing na Tamtina Fukiba Taudok Laibak Tibani Lunana Oza community da Taudok Asi Angapa Oiri Nakalamora Manipur University Indo Stadium Bo Masakang the Bami Karana Mai Tadok Lamba Taudok Asina Manipur University gi Oza Mahiroyamas University Asing staff sing na Sangsin Lebanamit Nifuni Helaba Kongjangbo Masaktian Bayaba Lautuna Batawongne Taudok Asigi Matang the House Ladiba Lengak Asina, Tigatuna, Sienaba Sing Fanana Honabiu, Lunana, Taudok Tokraba Matunda, University Asigi, Register Yauna Mainaba, Sing officially Yang Sindabasi, official Sing Asigi, Matau Masakang the Bamasadu, Mayak Senatakle. Manipur University Community na, Housik Taliba Dimanasi, Housik Ladiba VCSC, Lautok Palunana, Hena Matau Masakangba, Vice Chancellor Amahapani. Masagi matak the Housing Lady BCSC Matamda Tauramba Aramba Tabak Tauram Singh Tigatnaba Supreme Court Natraga High Court ki retired Just Aman Lusingba High Level Inquiry Committee Ama Semane Manipur University Community Kaktagi Oiramba Isu Asi Housing State as the Lady Mipung Kudimaki Oirang Matam Asida Isu Asigi Tung Koiba Warusunama Purtnaba Honabada Tongan College Oza Singh Mahiru Singh Sangstan Singh CSO Singh Maira Pabiamasung Mama Pa Oiba Singh na Mapung Fana Mateng Pangbiu Haina Mutagi spokesperson Sina Makata na Apil Taurakli. BC remove tawagi wathoksigi waroisan ama puraknabagi concrete initiative proposal amaga loinana mutada invite tawiraklabadi akhoi chatnaba sem saduna leidi mayol lam
mainstream India da thom bai issue oiragadi akhoi wakal dadi masi nahana solve tawrani hena haujai tha ani phajalakhraba issue sida center dagi concrete initiative background dadi leram bai ai leram da su ai muna khangjade adubu yam thuna initiative central government gi relevant authority haibadi visitors office HRD ministry Prime Minister atai relevant cabinet ministers in the government of India yam thun initiative lowirakadra haina asa chu tawjai loinana strongly appeal chu tawjari yamna nolukna state government da su yam thuna solution si center dagi puthok piraknaba pressure pibinaba appeal su Manipur University ki Assistant Director of Sports ki office ngarang numidang masak khangdaba singna mai thaduk lamle mahirui singi maruiba certificate sing yauna university asigi maruiba office record kaya mai netumna sakre Thodok thopam da Education Minister laktun haktengna ni yengsin kibagalunina Manipur University da thokliba wathok ki matang da muta amadi musuga lengak athuma matna wari sanaragan haina Minister Ades yamna phungdok lamkre Mai sabagi thodok adu ngarang numidang pung 13 taba da thokibani mai thadok lamlaba ka adu Manipur University gi Dr. Kamal Indo Hall asigi makha thangba sarta leiba Assistant Director of Sports Office kane Manipur University da leiba mahirui sing namidang pung 13 khar hian ba adwaida mafam adu da mairi thokna sak urakibani thodok adu gi paw hek phangbaga University asibungak syllabus security singna manak nakpada leiba pukri dagi ising soktuna Sakliba mai adu mutana bohona ki adu tung da fire service ki kamu amal laktuna sakliba mai adu mutat ki haina thodok adu bu thengna hoba singna fongdora ki mai sakpa adu da inter university na singba tongan tongan ba games and sports ta medal falakraba mahirui kaya ge certificate sing yaw ki badana tana office ka record kaya amasu yaw ki hairi mai saba gi thodok thokraba mafam aduga ngase ayuk yengsinba lakhiba education minister Ades yamna hai mahi tampham sangda Yekai Tingai ba Pibiganu Haina, Namit Karinigi Mamang the Miam Yasoba really ama Satki Batan Ngaida, Asuguma Toduk Amatopasi, Libok Tibani, Asuguma Todokasi, Matunda, Taubidan of Apil Tauki, Lunena, Manipur University, Wato Asigimatanga, Warus in Nama Puratuna, Mahirusing Mahi Masing Tambada, Akiba, Pidanaba, Lengak Asina Honari Hainasu, Fongdoki. Right, Kangudana, Puntarama, Stadium. Dr. Kamal Indoor Stadium, Yam Sana Kona, so function Kata, University Maruiva, Stadium CG part Ama, record Maruina certificate, medal, trophies, Mayam Tamba, Adoma section Namarang Maitharam. Yamna Puning Shoning Highway, Satra Labazagada, police and Sanga Kolato, we say, Pasito, we are there, CM Naso, Adoga Dizina, so they are quite police in Luna Airway. Don't we are the kind of academic atmosphere. Kind of a police sangum share, we told them to do solar in a action, but property action, we have a deal with I know Zilly Basi, Random Dang Puntam, Totaba, Duarumda, Sakang the Basina, Might Harokamlaba, Manipur University, Office of the Assistant Director of Sports, Hariba, Office to Masini, Domashida, posting a stick, Ayambana, Mainisaki Maramna, Low Yado, Makai Lonena. Hari wa from Masel Ladiba, the Mahusing Yamna Maruiba, Inter University Gumba, Tuan Ba, for the games and sports, the certificate Yamasu, Hari Maisak, but the Yapre, Adubo, Matanga Silak, and anybody could Manipur University Tuan Ba, issuing Tolokum Matamda, Masi Kudung Saba Loduna, Kambu Karana, Habidi Karana, Tuan Ba, officing Mai Tabu, Tabukata, Habasi Yamasin, already, Hiramashida Layana, Tumatamda, Mijing Sangiduna. Kanana Karidamak, my Taramano Habatu, Utopi Basi, Yamatangai for the Habasi, Tamzake, Hosiki camera person, Iro Mosagolo, Poromzeri, Aikam, Premchan, Impact News, Manipur University. Yellow mi Kanabagi Ho the Lake Hidraba, Miam Lamzing Maira, Mingtun Pankraba, Sapam, Robin Hood Lake Hidabagi, say Om Mapung Farbagi, Common Torum Galunana, Nasi, Awasing the Laba, Atoba Asigi, Aroibiata from the Miam Laisu Katuna, Ikaikunam Utkre. Thormadana Manipur Langakna, Furb Kodimaki, Ihul Kangna, Lakadoriba Assembly gi, Nongzumi Famda, Yelomi Kanabagi Bill Pass, Taurakani Haibagi Tazabaso, ZSCLPS ki Maikadagi, Fongdor Pagalunana, Miamgi Apamagi, Tayo Nabada, Langakna Taurlabadi, Makha Taba Kongzang Kayasu Sangsingigani Haina, Fongdor Clay. Robin Hood na Yelomi Kanabagi Damakta, Mangjana Manglan, Mang Fauna Drifawa, ZSCLPS na, Hanba Laitana, Honakigani Haina Su Tamnakli. Joint Committee for Inline Permit System ZSCLPS na mapungoi bathaudang lauduna Robin Hood ki imung manungi musing lamdama sige tongan ba civil society organization sing mahirulup singa masung huel lalong thang ta gi kangbu sing yaungna imai vel ahlaman kayana laisu katpaki thorama dur sar yaki
Tharum aduga mari lenana GSLPS ke convener Arjun Telaibana Paumi Singda Fongdorapada Robin Hoodna Thawai Thakibasi Mamalaitaba Isam Samanate Mahiroi Amana Lamdamasiki Helomi Kanabag Ihoda Tauna Fanasar Yaduna Sangsin Kibamiam Ihoda Miam Gidamak Tawaina Ponta Pikibani Kumzal Sunitara Manga Yelomi Kanabagi Damakta Miam Haukiba Ihoda like Hidraba Toy Hadagas Kangariba Atobasi Anil Singh Higher Secondary School Gi Yamanaha Uriba Mahiroi Amasoi Kibani Robin Hood Thakiba Thawai se Mamal Litaba Cham Chamanate Yanomi Kunagi Namakta Satra Mahiroi Amoina Iho the Saruya Matamda Mahaki Labak Suman Tokibani Maramatuna Mahana Pamjanamba Mang Ninjanamba Ado Gasisu Hoi My Bakri Madunamuta going in a Nabalatana Ekoi Shemsari Miam Pamba Makalgi Bill Do Sputokani Habaki Tazaba Mangachi Gomegi Makegi Piribasa, yes, I became my Kadagi. Yam Kana section Nako Yangli, Sarkan Kari step low ribage. Come government contents and Mokoina, Shemi proposed below the Yaur Bage, Hybrid Sing Massa, Miamgi, Interesta, Amariching Mitam, Animana, Punachamin of Yaba, people do Yangan Nako Billas, I'm kind of section. Hairok Naga Pansayat ki election da Congress tagi vote ka ki ba council ani ngasi BJP party ta sanglatuna Hairok constituency ki MLS Oriba Education Minister Radhyasyam yauna party as leader singna haraute amna okre BJP Manipur na sin nete pa sutekta laiba party asig office ta taran opagi thormadu pangtho ki bani ngasi BJP da nauna sanglakraba councilor ani adudi Hairok Naga Pansayat ward number 2 ki councilor Thoksom Dorian Amasung ward number 8 ki councilor Laisram Imem Devini Thorum Aduga Marilena Minister Radhyasyam Hai Miamna Nomonomagi BJP party da Thajaba Thamdana party asida Yaruliba Asi party ki Thomi Singi Hona Zamanane Haina Fongdoki BJP Manipur Pradesh ki President in SARS Salam Joy General Secretary Administration K Sarakumar Amasung party ki leader kayana Saruyaki wa Thorum Aduga Marilena Hairok Naga Pansayat Asig Siapasan Laisram Nungsi Sana by Siapasan Toksom Birzid, ward number 1 ki councillor, and Ramananda Amasung ward number 4 ki councillor, Kundongbam Noyonsu Taram Oki. Haina Badi Yamin Nadana Masi, Apida Masin, Ahanakna member, Ani Ahamada member, Ama member, Ohum Shambi Ratana, Apidi Hero, Nagar Pansayat, Punna Mapan Lerambada, BJP Ohum Cook Lerambadagi, Nasi, Taru, Layana Sakar Semjere, Masi, Kasena, Apidi Sira Famiriba. Manipur Kumbagi Karmi Singh Honabiba, Hero Mandali Karmi Singh Honabiba, Amadi, Delhi the Pali Sarkar, Narendra Modi Sina Luchingba, Sidana, Honorable CM Luchingba Sarkar, Aduga President KH Baban and Luchingba, Somana Amit Shah Luching Sarkar, Nakan Honaraga, Aksam Mirai Naidana, Hawataka Sanction Lakugi Masigi, all Kangla Sangom Sang the Labor Neta Club Sinduna, Saitara Mariki Makada Labor Angang Singi, Oiba Free Health Scam among Masi Pang Tokre. Kangla Sangom Sang Community Holder Pang Toki Batorum Aduda, Angangi Doctor Specialist Yauna Puna Doctor Mangana Angang Sam Henbada Health Sekap Tauki Lunina, Lem Hidak Langtak Supiki. Health Care Masi Maruina, State Asikitung Yumi or a Kadri Angang Singbo, Tinjang Kaijang Dana, Tamna Pandamda, Neta Club Sindana Pang Topani Lunina, Makata Hena Saw Health Care Amasu, Club Asigimi Makada Pang Tok Nanabapandam Tamli Haina, Neta Club Ki Health and Education Secretary, Ketrimium Isus Sandrana Tamlakli. Ngasi akoina koi khunjida natana thangnaba khunjida lairiba angang jingji masamu phana hadi tinjan kayang dana adugumba mission namaka hogulaiba angang gi damakta tung yumbiren ogi damakta adugumba mission je changjanjabane masida hojik pokda register torok angang sama help tore aduga laina khudimak makhan khudimak akoi mafam je toy laiba doctor singsi specialist natana super specialist yauri mak aduna laiba patient ganguju athapalam khangde adu khangde doctor jingji maming do khona publicity sapada admaina harauna akoina torbida thuruk yabi je koju am nungai jaba phongdu Eket Manipur Sinduna Gari Makhala Kaida Laiba Imphal Valley Academy da Shaping Students Prospects in Medical Career Haiba Hitimda Seminar Mapang Tokre. Thoram Aduga Marilena Eket Manipur Get Emission Sale Laimopopam Mani Mohona Asigamba Kongtang Seminar Asina Mahiru Singda Karamna Medical Line Kong Tangjinga the Haiba Adu Kangan Bangam Lagani Highness Fongdoki Masike Thoramada Zenimski Medical Superintendent Lystrom Ranbina Atobe Mitunglen Oiki Amasong Scholasigi Mahiroi Kayasu Saryaki
ꯃꯄꯥꯟꯂꯣꯝꯗ ꯆꯠꯅꯔꯤꯕ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁꯁꯤ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯒꯤ ꯐꯦꯀꯜꯇꯤ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯍꯟꯗꯨꯅ ꯌꯥꯝꯅ ꯑꯍꯣꯡꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯐꯤꯁꯇ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤ ꯏꯝꯐꯥꯜ ꯕꯦꯂꯤ ꯑꯦꯀꯥꯗꯃꯤꯗ ꯍꯧꯗꯣꯛꯆꯒꯅꯤ ꯁꯤꯟꯖꯔꯤꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤ ꯍꯥꯟꯅꯒꯤ ꯕꯥꯜꯃꯨꯀꯨꯜ ꯃꯤꯁ꯭ꯔꯥꯅ ꯐꯣꯔꯃꯔ ꯗꯤꯔꯦꯛꯇꯔ ꯑꯀꯥꯁꯀꯤ ꯃꯥꯒꯤ ꯃꯈꯥꯗ ꯍꯥꯡꯖꯕꯅꯤ ꯃꯄꯥꯟꯂꯣꯝꯒꯤ ꯐꯦꯀꯜꯇꯤꯁꯤꯡꯅ ꯄꯨꯂꯞ ꯔꯟ ꯇꯧꯔꯀꯥꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯒ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯆꯔꯤ 132/33 kV substation Elangkhangpopida leiriba transformer amadi line trapsing semjangadaba maramna substation asina mai piriba mafamsing new sayang sugunu sakpikarong feeder Sengmaijin feeder Langmaidong feeder masang Waikhong feeder na kor mafamsing da hayang ay pung mapandagi nungtil pung mari fawba mai mutkani haina MSPDCL gi chairman khangalakle Imphal West gi mafamsing da thongandaba thodok sing thoktana bagi lakhotpa khongtang ama oina ngasi nungtil pung mari makai taba matamne Imphal gi mafam marida Imphal West gi ASP gi miyang makada Imphal West Commando OC PSO1 lusingba commando gi team amana thiboma gi thabak sathakre thiboma gi thabak satharak khiba mafam sing adudi khwairaban kaithil ani karak pauna waza polo ground amadi alugali ne thiboma sathakiba aduda masage saktak se yaudaba punna miyoi nifuma thoi fagatki makhoi sing adu khwairaman kaithil ani karak tagi miyoi taramari pauna waza evolve cycle crossing dagi miyoi taru polo ground dagi miyoi nipana basung alugali dagi miyoi tara humdoi ne Northeast India Development Party NEIDP Hairok Kendra gi makhada boot level kam development committee ama ngasi AC asigi manung sanba ukhong sangda hangdokre committee asi hangdobagi thoram asiga mari lena party asigi president oriba tongan ba national masung international award kaya falakraba Salai Holdings Private Limited ki chairman and Samarjit opagi thoram se pangtoki thoramada and Samarjit na leibak asigi awang nongpok state sing asigi tongan ba political culture ama sagatna bagi wakhalonda party asi saphong lakibani Srothadun leiriba awang nongpok state sing asibu tuna yangna sakhat na ba khonabada regional oiba political philosophy mathautai mai pakpa fidam ama thamna ba khonabada miyamgi marakta thajana ba masangi party asida yawriba member khodimak amaga thajaba thambana maram oiraga sabsaba firep amagi makada tongan ba political culture ama sagatpa ngamgani haibagi azirba thajaba lei haina sumahna fongdoki ngasigi thoramaduda NEIDP gi vice president oriba ex MLA sapam kunjakeso kewasu saryaki lamdam sidagi putokpa philosophy and a concept yumpham oiraga puthokchariba adugulaba political platform asigi magi value ase aikhogi khunai londa aikhogi ngasigi leiriba aikhogi manipuri amadi north east ki praja khudingmakta karai fawada value legi haibadu charakoma ayang example oina thamjage leipak leihau kilo amaduda maru hulabadi hogani that means aikhogi regional gi oiba aikhogi on philosophy da aikhogi award apa khudingmakto madu hullaga hogodabani karino hungadoribase the seeds it should represent by our dreams Coalition Against Drugs and Alcohol kadana sangsilapa tongan ba campaign sarkama oina kaksing district manung sanba irong sesabada nomagi oibal lema layang magi kema pangthokre directorate of ayus na sponsor tawdana nga sa pung taramate makhaimuk taba do aidagi haukiba kema do ikui dana thokiba isaw matungda section thorang oina pangthokpani nga sa kema da directorate of ayus ki nurse doctor paramedical staffs amasung pharmacist kayana sar yaki amadi mioi chama fitra tarit layang ki amasung lemna hita langtak sing yan thoki Makatana su asigo makema se isaw mai unakraba mafam sing amasung manung hanjin na leiba mafam sing da kudong sabawar mafam sing da pangthoki gani so hairi Directorate of Information and Public Relations Government of Manipur gi team amana Kangphopi district ki manung sana leiba Salwa village ki Tulha Kol haina khangnaba waterfall the expedition ama saluri hairi Thasiki haukiba tang mari dagi haudu numit humni subna sathakiba khongsat asi akhanna khul asigi chingdol da leiriba waterfall sing asibu documentation taunana ba panamna satkibani yumthong saniyang khai khakna kundari ba khul asida waterfall pun ahum leiri khongsat adu da khunja singna district headquarter ga phaunana ba afaba lambi thong lengang na sengbatning bagi apam ba phongdor ki sa saloibana khunja singi mapungoiba sinpham oibana
veterinary center ama health sub center amaga thamanimagi apamasu phongdorpaga loinana tulha khul waterfall bu lengang ahen mamiyeng sangbiduna tourist destination ama oina sekmanimagi apamasu thamlaki Imphal Jiri Lambi National Highway number 2 gi Barak Thong tatpana maram oiduna faunaba ngamkhidre ikhui kuidribada landslide maram oiduna faunaba ngamludraba lambi ase ngasi ayuk amuk hairiba thong ase tatpana maram oiduna lambi ase da fauduna chaliba singda kodong sadaba kaya mayukna halle thong ase da ngasi ayuk tipa truck amana lalakpa matamda tatkibani haujek truck adu asoyngam yaudana laukhatle impact news na phamba thajaba yaba pawgi batungina Taliba thong asi hayang ayuktagi sem hauragani hayangmak loiba ngamdrabasu hangsittagidi mausagumna lanthok lanchin tauba soinani yaragani su hairi tongan bahiram marida yimpham oiraga thasigi tang tarani thogi numidangda mairagi khongchatna masalaba matungda numit asigi ahingnong yaidagi July 13 gi ahingnong yai fawba Manipur pumba sinthalepagi khongjang sangsanggadori Sinthalepagi khongjang asida mai ising lining laisunamadi ana ayaki oinadi konsinba leiti haina khongjang asibu sangshinanaba sem sariba Socialist Student Union of Manipur SSUM gi president na phongdorakli ngasi SSUM gi loisangda pangthopa pawmising unabada mahiruilup asigi president N Sanahalna khongjang singasi SSUM Proletarian Feminist Movement Manipur amasung Socialist Women Association SWA na puna sinduna leibak miyam ga lunina sangsanggadabani lupsing asina lengaktagi taliba tongan ba hiram mari adudi Manipur gi lam Myanmar da pithopa yaroi yelomi kannana ba kanglon assembly da puthok tringai da miyam da khangalu weightlifter Sanjita Sanugi asuma YLPU amasung lengaki oza sing transfer posting miyam da khangalu haiba asini Manipur Yalomi Sanari Amasung Mahirui Singapursi Kananaba SSUM Amadi Lup Asiga Satminaba Lup Singna Sangsilapa Miam Iho Singda Lamdamasiki Miamna Mapungfana Sar Yabi Amadi Sagat Piu Haiki Lunana Lup Singasina Taliba Demand Sing Lengang Atuma Matamda on Tok Trabadi Makatana Makal Makakayagi Kongjang Lewak Miam Yauna Sangsinaba Sem Sari Hainasu Magna Fongdoki SSUM ada popam swa koi organizer lom jiga wakhan manaba organizer mayam jiga punjal laga koi gi lagliba tang July gi tang 33 numit nungdang numidang sida koi gi mairagi rile lama chatkani Manipur gi sin mafam khuding makta mairagi rile ama chakani loinana rili nunga lakpa tang 32 sida koi ahing nung yai tang 33 gi ahing nung yai deina tang 32 gi ahing nung yai bokta koi general strike kaugani general strike ga sida koi mai sing nung chet dharma karama lining lai sona na ekti komthok chagani koi kari gi Manipur Rifles ki personnel launabagi pangthoki ba baiba bosi ki fall laukthoktabagi mayokta all Manipur Riflemen baiba bosi completed candidate batch JC 2016 na ngasi ahingdagi hauraga pung nifunipan ki Manipur ban kaukre ban manungda lining license ga mainana bathabak mai ising ana layang amadi essential service sing oinadi komthokani hairi ban tawbagi wafam asing asi nungthil Manipur Press Club ta pawmising unabada JC asiki president Laitonjam Kiran Kumar lauthoki bani ban tawduna baba bosi ki fall lauthokna ba khongjang sangsilaba phawada Manipur lengangna tumina leisilabadi hena kan ba khongjang kaya sangsinaba sem sari haina JC asiki president Kiran Kumar na makha taki All Manipur was completed candidates sing nang han deki khoina sarkar da taksan bima je tet 7 bung da haido piu haibani dong asi pawba khogi warol si tabi tre sarkar na tabi da banina mathangi numit thangno mikup date 8 July gi date 8 sidagi khoi ahing nong yai dagi total shut down tawjargani sarkar na miyeng changbi rakta taragadi makha taba bal na tawba kayen tawba chen punamak sem saba loi jare Manipur Police Department ki peti lebagi wathoka marilena English ni tara tareta lengakna Tijinalaba matungda puthораkiba report adu semdin sajema report ni haina People's Resurgence and Justice Alliance Party Prajan Lengak amasung department ki matakta maral sirakli Manipur Press Club ta party aske convener oriba Irendro Leisom Bamga unabada mahangna peti ki wathok lakpadagi Chief Minister masamak ahanba Manipur Rifles ta satuna store room da leiba peti segai ki Peti adu yang silaba matungda English ni tara marida police department na sian kiba peti sing adu ki matangda inquiry tauki lenga ki makok thongba officer ahumna tijinbada peti sing adu Abdul Ghani Khan ko amana supply tawbani khangba galunena police department ki line committee ki officer ahum thabakta gi suspend fawba tauki haina phongdoraki Irendro na makha tana chief minister na peti segaibana
English ni tara tareta segai bani aduga thijin bana English ni tara hondoi tara mari dagi oina thijil haliba asi kana gumba kharabu kangkhatna ba honna bani haibagi singnaba lei haina su makha taki 2016 da same vendor Abdul Ghani dagi 15,000 belt amuk lawe adugi report to the sunga yaudre ba haiba inquiry report sida first MR da laiba stock register so koina 2016 ki March loi gre chief minister na first MR ki storage to chat baduna kano da ne June July 2017 da ne aran ba inquiry report se masi official sing na sarkar da wrong na brief to bugira corruption da senare na koi ki moi hum suspend to bi do adugi su moi ki su maming thire aseng ba corrupt ba kambu si kanano hai bisa masi thikana ba koi hangjaning wahang se sarkar na hujikti khangabni na kari to bi doino hai bisa ma koi hangjaning Rotary Club Imphal District 3240 na sinna uthaba ki tharma mangasi Yaralpat JNV school da pangthokre ngasi ke thorum aduga mari lenen school asigi akoibada usar lising ama hena thaki Rotary Club Imphal District 3240 gi president Thingbaijam Sudiranjan Nalusingduna pangthoki ba thorum aduda JNV school gi mahiroi staff NCC amadi Mambagi volunteers singna saruya ki thorum aduga mari lenen Rotary Club Imphal District 3240 gi president Thingbaijam Sudiranjan na haiki bada ngasi pangtholiba u thabagi program asi Rotary Club Imphal gi sei khudingi oina pangthokpa thorum gi saruk amane ngasi pangtholiba thorum asige nungi oiba pandamdi aikhoi gi akoibagi phibam mangtharliba asi kanbalonena taru ba Manipur ama ohenbani ngasi thariba u sarasing ningthina ngak sen mangamdrabadi pangthokliba thorum gi wahantok leite maramaduna akoibada leiriba miyam amasung school gi authority na u sarasing asingak pi senbibagi thaudang lobbiu haina su appeal tauki aduga mafam sida akoina u tharmi base masi akoi hauna na bagi damakta akoina masi akoi Rotary thandana tawradi yam awaba thabak amni ne akoina mamba amadi JNB gi chhatra sing NCC gi students sing moi mayam nam teng pangbi dana using ji thari si adagi JNB gi akoi gi staff sing na students sing na using ji hauna na ba soidana yengjan bigani haibagi wakal am su leijai maramdi akoina u si tharmaga haugi daba targadi akoi gi pandam masi phangde akoi gi pandam di akoi gi mahuksa gi khan kaidarakli ba environmental pollution, environmental degradation asi thingmang amna na bohona jabani Sangaraba layak pa madiscapsa artist aribam ikanta saramada marisuba governor art award kusinakre art society Manipur na sinna konung nampakta laiba Manipur State Art Gallery da pangthokiba akhanaba thorum amad award adu kusinakibane governor award Lisuni taramanga gi mana pangkiba ikanta si Imphal Art College ki principal so oramba danatana ing kumja lising ama chapal humudra manga amasung humudra tarukta Manipur State Kala Academy gi mana amasung English ni tara marida Manipur Sahitya Parishad ki Kalabhusan mana su phangkre Governor Art Award lanthopa ki thorum adugi manung san na tha skitang tara fawba sathakadaba art exhibition amasu hangdo ki exhibition adu mana mamangda Governor Art Award phalakraba mioi ahum yauna ikanta amasung art society ki members singna yepalai sing utki Namidhum nisuna satarakpa ahum 3-day training program for Hajj 2008 ng solution kre Manipur State Hajj Committee na sinduna North Eosida laiba all Guwahati High Court Complex tapang to gibatharum aduda Hajj satpada karamba sanakanglon satkadagi haibagi matangda tilliba miyam da wakhal taminaki Pawmising da wangaladuna Manipur Hajj Committee gi chairperson Muhammad Amin Sahana High State asigi oina punna mioi samri kunithoi July kunithoi natraka kolomdoi da Hajj satkani haina fongdoki Mang na makha taraduna Hajj khongsat ki mamma angwina na lakliba tang mapanda ki haudan limit nini ki oiba medical camp amasu pangthokani hairi Hujaz mayamda Hajj tawbada ada mi gi maram chatpanina tawgada ba or tawroida ba because law and order akhoi ga moiga yam khena banina akhoi tawgada ba thokna karino tawroida na karino kadai da sakani kramain tawgani difference mayam sing do moida takpa aden amaka Hajj tawbagi niyom dharma gi oiba niyom oi pangthokadaba orders mayam si rules mayam si do takpa Hujaz mayamda Thongzo Assembly Constituency ki manung sanma basikong the MLA Local Area Development Fund gi makhada lupa lakni forum sang saba sin suba sanglen haina ming thonba multi-purpose hall ama ngasi Works Minister Thongam Biswajit na sanga kre ngasi sanga bagi thoram da basikong Jila Parishad ki member Chirom Romeo madi basikong Gram Panchayat ki pradhan Ningombam Binolata Devi Susariya ki
multi-purpose hall sangabagi thoram adu athoba mithunglen on saria ki works minister thongam biswajin hai house local area development fund gi sen pharmacy hengalaklabanina constituency asig awara panning thina mengkhat pangamlagani haina loinen local area development fund gi makha da yum kaya so sanabagi pandam thamli haina so phongdoki Labor Kuntar Sabasam Rifles na Thawal Saval Tomba Awang Laikai gi Mera Pai Biamasung Royal Development Association RDA ga puna khusan aduna Zoga Season Program amang si pangthokre RDA gi community hall da pangthoki ba thoram adu da mioi chama mukna sar ya ki amadi Assam Rifles ki yoga gi instructor singna takpi tambi ki Manipur Students Federation MSA ki Vice President and Zugeso LS Tongo Mihata Sena Bamiu Sing Lengakna, Father Serak Piu Haiden Ngasi, Jawhar Novodia Vidyalaya, Alumni Association na Sin Rally Masat Kre, Alumni Association Namadi, Missy Asiga Mailina Sam Kibaze, Sinister Yadan Sarkiva Rally Aduna, Lake Hidraba MSA Vice President Gi Kurai Site Bilerta Laiba, Yumdagi, Rally Adu Kurai Assembly Constituency MLA, El Susindro Yum Hawasat Ki, Tungda, MLA the Missy Asiga Matanga, Langalanjin Putoktuna. Thawdok adu scenery ba sing serak piu haidana memorandum amaso pisinki Human Resource Development Organization HRDO gi taramathurak suba Meritorious Award function nga sipang thokre thoramadu kontha alup talaiba community hall da pang thokibani thoramadu da Board of Secondary Education Manipur Council amasung CVS in lauba Class 10 amasung 12 ki exam da mai paklaba mahiru singda asama kodol piduna puning thagot ki tharamadu da Chief Minister gi loina bi nong thombam hiai nu su saruya ki Thawal District manung sanna lilong nungaida nauna saba youth development organization YDO gi sanglen ngasi sanga kre Young Development Organization gi sanglin sanga bagi thoram aduga mari lenena mafum aduk akoibada laiba apaba mahiroi ahum amasong apaba sanaroi tarukta asam khodol por piduna poning thawat ki Thoksom Thawyang Mamitay na iba isusa ipu warili rage amadi isusa popu warili rage haina mingthon malairik aningas Manipur Press Club ta phongdokre Patriotic Rights Forum Manipur amadi Golden Publication anina sindana pangthokiba thorum aduda Ketragawa Assembly Constituency MLA Nahapam Indrajit Patriotic Rights Forum Manipur gi Vice President Maisnam Korawhanba Luangna singmamiyoy kayana saruyaki Hauzik sanabagi pao Ya School Kendra Kangkun na tarahum direk suba Laijing Ningthau ahalon Kendra Wise Likam Knockout Kang Tournament ki winner obangam kre ngasi ibudaw Laijing Ningthau ki sanglin da sanakiba Kang Tournament sa ki final match adu da Ya School Kendra Kangkun na kai samthong Kendra Kangkut pa panjal kunmari kunmathoi da maiti pa bibangam ke Tournament sa kai samthong Kendra Kangkut ki Kangloi o iboholna Sekpai taranithoi aduga Ya School Kendra Kangkut ki Kangloi Ji Puna Sandrana Lamtha taranithoi kaftuna base sakpai amasong base lamtha gi mana fangke Tournament asiki ngasi loisinba ki thoram adu da lamnai Assembly Constituency MLA Khetrumim Biren BJP Manipur ki Vice President Zotin Waikumamadi Edison Advocate General S Rupa Sundraga loinana lamdamatu ki masak nareba mi kayana tournament asida makomatang taraba sandore masung team singda manamatum kaya kudul tamke Jun tarama thoidagi Laijing Ningthau apun bakangko thangwi bana sinduna satharke bakang tournament asida Manipur ke tongan ba kendra singdagi lakpa kangko tarana saruyaki bani A Sakritombi na ahomlak suba Khuraijam Ram Narayan Sastri Memorial State Level Open Chess Tournament ki champion oikre Manipur Chess Association gi meng makada Juvenile Club Tera Sapam Nerak na sinduna club asige sanglen ngasi loisin ki tournament asige thoram aduda pasoi Assembly Constituency ki MLA A Kemera Vai Devi Juvenile Club ki President S Ravindro Sangang Jila Parishad ki member S Rahul Amadi Khuraijam Ram Narayan Sastri Memorial Trust ki President K.S. Manikan Tagalunina Lamdamas ki masak nairabam iyo kayana saruyaki Sathaki tournament asida A Sakritombina ahanba position ke Sanjoin ani suba position taki bagalunina ay sumokantan ahum suba position taki veteran gi ahanba position na A Syam Kisu amade best boy gi manana GA
Aerosmith na taki bagalona Best Girls ki manana R ki Vidya Lakshmi na taki Khoraizam Ram Narayan Sastri Memorial Trust ke sanang makha da sathaki basis tournament asida rated player kudma toy veteran player taret nuwa masani pan masa sadari ama yauna unrated player mari punna sandaroi nipu taret na Swiss Ram tareta atoi hen tanaki International Table Tennis ki umpire oirakraba aribam bam dev saramamadi pebam tomton anibo ngasi taram okre ngasi Manipur Table Tennis Association sinduna DM College campus ta laiba association se salina pang thokiba asamba thon maduda RK Devendro IRS Assistant Commissioner Central GST Imphal MTTUA gi President Khangembam Sanabam Imphal West District Table Tennis Association ki President AKB Joy Galonina Lamdamasi ki masak narabami kayala saruya ki Table Tennis masana si Lamdamasi da sanaduna lakpa galonina English ng matsamapal humpuma panda Association CCM lambamatungda lising matsamapal humudra mga dere start ki haujaw si Manipur ki ahanba Table Tennis masana si ki International Umpire Blue Bets case is Mahendrana Oibagalonina sahi asida Thawbal Bazar dagi aribam bam deba sarama masung hairangoi thong maibam lekai dagi pebam tomton ani asi yauna Manipurda International Table Tennis Umpire oibami ahum sure ngasi pangthoki batharam maduda Manipur Table Tennis Association umpire ahum asida achama khodol pot sing piduna umpire singa sike poni thawat ki Manipurda matik saba table tennis ke umpire laitaba maram oiraga sandore singna thengnari khiba awaba kayadu ngasi di awaba singa du khara makhai di kokpangam lagani haina su Pongdonaki Akwai ahum thaba chatpani Manipur dagi adu manungda akwai ani pass tawrai pebam tom haiba siga aiga aisaga adu masi matungda su umpire singsina international exam yamna tharakkini ya international umpire yam thoglakini haibagi asa tawjai aduga sigi matungda exam ama su leiri maduna blue base exam international blue base exam ana Madusu international umpire si chahi ani experience layer matungda 2020 da thaba yagani madusu ai sungsoi choidana thajagani madu sungsoi choidana pass tawna bahona Hauja arobada morba pawmana BJP Manipur ki ko committee ki mihut kangbuna indo Myanmar anigi say na riba border southern yang sulubada Manipur ko oifam thopa traditional boundary line maintain tawramdri hairi Manipur University ki Assistant Director of Sports ki Office ngarang namidang sakhangdaba singna mai thadoklamle muta musu amasung musana akan mamongda yandeba phongdorakle amasung tongan ba kanglup kayana sar yaduna yelomi kanabagi hauda laikhidraba miyam lamjing maira sabum Robin Hood laikhidabagi ahumlak supa common thoram pangthokre